ngasi faawada adom internet asi kanana chalairibano haiba khangbiba yaubra worldwide asida lairiba internet asi kanana control tawribano soidana makki adomna khanba yawiramba yai habadi internet service provider company oiriba Jio, Airtel, BSNL na chingba kaya singa sina control tawribani haina adubu asengmadi nate masida mung adom na khanbiramgani adu oiragana government na control tawbani haina tasengna haragadi government na su control si tawba nate government de chumna khakki Facebook na chingba posting asida remove torokpa natragana website kaya ma block piba asi khaktani tawbu hariba thabuk thoram sing asi government na di yamna line pangtholi adubu masina worldwide asida leiriba internet asibudi punna control tawba ngambagi changna leiba habadu dinati aina asi haire haiduna adom na amuk khalamgadori base Facebook, Google, amadi YouTube na chingba company mayam sing asina internet asi control toramlani haiba asini maramdi makoida public aikoigi ayamba data sing asi loina leiribanina adubu masisu amuk lali maramdi miyoy amana masana masagi oijaba website ama sajaba yadi lalibo wahangdi adomna karigumba isagi oijaba website ama semle haina khallone internet asida adongi website adu shempham habidi space adu kanana pige doribanu aduga karambo website aikoina semba yai natrana yade taknaba atopa website amamuk leiribe haiba asini ngasigi video asida mayamgi mafamda internet ki oiba knowledge card share tawjaramge maramdi hojik internet asina pithribi asida leiriba democracy amadi freedom asi maintain tawnaba honaba matamda yamna maru oiba khulai ama oiribani masina China gumba country asida di website kaya ama block tawri mingoina pallabada Google Facebook YouTube na chingba kaya asi China da di permanently block tawri maramdi Chinese government na makogi senthum asi atopa lamsing da chatkidanaba amadi makogi praja sing asibu atop lambi amada puba yanabgidama brainwash tawba asi pam mayam asi ururaga internet asi karino karamna work tawi habasi khangmada aduki matik interesting oiba habadu oigin khal www.youtube.com haibasi URL or link amani masida YouTube haibasi domain name amani aduga .com haibasina domain name asigi level takliba amani aikoina karigumba website ama sema pam taragadi hariba domain name asi leiba mathau tai makoi ki thabaki matung inna domain name yonba website kharasu leiri khudam oina palabada godaddy.com asisu panbe masida hangba yaba wafamdi kanana domain name yonbagi full authority asi godaddy.com da piribano asin kanagumba amana haribo authority asi piriba natra masi leitre haina khalone adu oiba taragadi website amabu mapu henba ngamliba godaddy asina internet ki boss oigedu boss oiroi masi lali masigi sumathakta authority amasu leiri mamingna ICANN habadi Internet Cooperation for Assign Names and Number habani masi Los Angeles da leiba non-profit organization amani masi internet ki matang dadi mahangna top level da leiba authority habadu oi hairiba sinani godaddy na domain name yonba yariba aduga atay website kaya nasu domain name yonba yabagi ayaba piribasi adomsu soidana makki uramlagani haina khalli .com .in .info natragana .gov haina leiriba mayam asi hariba ICANN hariba asina loinamak decide tawriba ngakhtani ICANN asi non-profit organization ama oijaba taragasu masina leiriba company mayam sing asida bidding tawraga top level domain name sing adu yolibani masida domain name sing adu leiriba company sing adu aikoina registry haina kawgani aikoina ICANN gi official website ta changduna karamba company na karamba top level domain name sing leikhravage habadu yengba yagani registries ki hek makha da leiribasi registrars asini masida di amu domain amadi domain name sing asi yoli mayam asi haire haiduna ICANN asi internet gi tasengna mak boss ni haigadoribra masi haibe yaroi maramdi internet asi decentralized network amani aikoina internet asi net habadi lang amani haina khallo aduga leiriba phone sing amadi computer sing asina internet ta connect tawraga haiba internet haiba asi gi body asi mapum phana senggot liben masibu aikoina server haina khangnai nangi mobile phone amadi computer sing aduna data center ama oiraga server sing aduna wire gi khuthangda mawongda amaga samjina halibe masing yamlaba underwater cable kaya masu pithribi gi mafam kaya amada sinba tungna sandoktuna laikhrabani masina worldwide asida leiriba computer mayam sing asi amaga connect tawduna internet asi semgalapani adubu aikoi gi mobile phone sing asidi any cable amada connect tawbanati aikoi gi mobile phone sing asidi mobile tower sing gi thadorakpa wide range dadi nataba
4G 3G sing asina operate tawba mobile tower asi nakleba make adomgi 3G 4G ki signal adu fangba aduga laptop lagana hairiba signal sing adu fangdaba soidan maki adom na thingna biram nagani hani khal taseng na haragadi tower sing asi su wire gi mateng na connect tonaribani hariba wire sing adu worldwide pu connect tawriba wire sing aduga amuk connect tawribani sida ulliba map asidagi soidan maki khangbiragani habadi chawraba wire mayam amana Mumbai tamna laklibasi Mumbai dagi amuk India gi mafam kaya amada wire sing asi amuk sandoki mataw asumna aikoi gi lebak asida mafam ayamada internet asi yoroklibani hariba wire sing asi bu control tawriba company sing asi asuki matik power leiba habdu oikre maramdi makoina tongan ma mafam kaya amada internet asi supply tawgadoriba aduga mana main cable wire sing gi matengna yumthong kunimakta internet fanghaliba company sing asi so huge amounts of significance power lairibani poising sibu aikoina internet service provider haina khangne khudamoina pallabada Jio Airtel BSNL na chingmasing asin hairiba company sing asina government na harakpagi matung ina website kaya ama block tori sina takpadi hairiba company sing asina su control mayama ma tongnabagi damak significance power adu leite habani maramdi aikoina VPN si naraga internet service provider na block tokraba website kaya ama changba yari aikoina call tawbada si nariba mobile number amamam lainaba asigum internet connect tawduna lairiba device khudimakisu internet protocol haina IP address haina khangnaba amamam lainariba ngakte aikoigi computer bu oigera smartphone bu oigera natragana data center amo oiba server amo bu oigera internet pu connect tawrabadi magi IP address amamam laigidoriba website khudimakisu magi IP address amamam lainariba ngakte khudamona pallabada aikoina phone call tawba matamda call adu atopa number da chatkadoribani aduga wari saba yagadoribani jammanana karigumba aikoina IP address ama browser ama da tap tawba matamda atopa server ama da chatkidoini hariba server adugi website adu aikogi device ki screen da uwa fangadoribani IP address natragasu domain name oina tap toraga tv ai tasengna haragadi IP address asidi miwebna pava yaba amanate madi digit amasung number di ibani aduna domain name asi IP address ki redevant form aman browser mada domain name ama koina tap tawduna search tawba matamda madu IP address ta convert tawgadoribani madu bai koina domain name server habidi DNS haina kawgani karigumba kanda internet service provider singna website kaya marum ama block tawduna thamba yawi masi mataw karamna tawribano haba kanda DNS na tawbani internet service provider gi DNS na block tawkraba website ama aikoina magi domain name adu tap tawba matamda magi particular IP address aduga link tawba yararoi asumna block tawribani matang asida aikoina public DNS si na bayai khudamoina pallabada Google gi public DNS asi 8.8.8.8 masi oina sinarbusu yai adomandongi mobile phone gi setting da changduna DNS adu change tokpa taragadi block leramba website kaya ama unblock tawbusu yagani alternative way amana VPN si nabusu yagani ngasaidagi hangduna lakliba wahang internet asi kanana control tawribno habigi paukhumasi aikoigini akaknaba mapu ama haiba leiti maramdi internet asi decentralized system oriba matam khaktada run tawba sinani adubu karigumba nangna internet ki saru khara pamlaba nasagi oina leijaningaba adudi dang nasagi oijaba website ama leiba mathau tai website ama matau karamna semgani haiba taragadi adom sodana maki domain name ama leiba mathau tai aduga nahaki website adubu store tawduna thamnabagi dama server masu leiba mathau tai aduga nangi server duga nangi domain name aduga link tawraga DNS ta publish tawgadaba informative oreba knowledge kaya ama puduna lakpada thawai happy boina channel sibu support tabiram